Jirigi mi hatka mari lainana ena jiribamdagi moya kauba kuki ama phare haidi. More border mayada IED ama plan tauduna thamlambadagi lokthokre. Manipur gi border town oiriba More gi Tamil Sangam manakta sakhangdaba miyoi kharana sakti lairaba IED bom ama phumduna thamlambadagi security force ki kangbuna ngasi amuk thengnarakre haidi. IED asi plan tauduna lairamagi pawasi phangbadagi khudakta bomb detection and disposal squad kangbuna thakdok thopamda laktuna IED adu asoengam yauduna lauthokre haidi. Sakti lairaba IED ama phumduna thamlamba adubu yamna kana yaningdaba phongdoktuna More da laiba tongan ba community singna matungda miyam laiba mafamda bom phumbagi thabak amuk hana tawbiganu security ki kangbuna su More border town ga nagnariba Myanmar border paringa singak senbagi thabak chathabiyo haina su phongdokki haidi. Pen down strike chathariba regularized lectures singna ngasi su Wakat Mifam chathakhre oja sing ama toina leptuna phangpham thokpa dabi asi phangriba phawba thengnagani haina phongduragli. Lecturers Association of Manipur LAM gi makhada tha sigi kunmathoi hauduna sangsilakliba 603 newly regularized lectures singi pen down strike ngasi su makata na chathari makhoina taliba demand sing asi phangriba phawba oja sing ama toina lepminaduna lepa laitana khongjang achi sangsinkhigani haidi. Tha sigi kuntarutagi hauna oja singna pen down strike ahanba phase loikraba matung ani suba phase oina mathang tha August ki ani phawba pen down strike sangtharagani haina laukthokibagi matung ina ngasi thangmai banda leiba ima panthoibi community hall da Manipur gi sing amadi tamgi apunba naungna regular tarab oja singna saruk yaduna Wakat Mifam ama chathaki Wakat Mifam aduda saruk yaki ba Johnson Higher Secondary School gi oja Sophie Namairakpam na phongdokkibada pen down strike asi ahanba phase manungda lenga ka anirak wari sanaba leikhrabasu yanaba puraktabadagi mathang thagi tang ani phawbagi oina pen down strike asi makhatana chathanaba ngasi Wakat Mifam chathabani oja singna taliba demand asi ahenba kari su tanba nate makhoigi phangpham thokpa regular taraba oja amana phangadaba sing adu pibiyu haiba khaktani adubu ngasi phawba lengana karigumba amata tawbidana tasinadan leiri haiki. Mahangna makhada na hai oja sing ama toina leptuna phangpham thoba dabi asi phangriba phawba thengnagani adubu asigumba lengangna na thaiduna thambiba gum leiringai cherak asida 603 lectures gi khongjang asida saruk yaduna asoba thodang loriba oja kara amuk transfer taunaba nauna order thorakpa si yamna laibak thibani oja singi awaba sing asi ubibagi mahuta hena awaba pibagi mawongda thabak chatharakpa si apunba oja singda phongna singnarakpani haina laujai haina su phongdoragli. Puba thangba ngamloidaba demand kaya tawsilakpana MB College ki oja sing resign tawbagi khongpham lagle haina Dr. T.H. Robena phongdokre. Maharashtra Buddha Chandra College ki student union gi maraktagi admission tawnaba kota pibiyu haibada natana puba thangba ngamloidaba demand kaya tawsilakpana oja sing resign tawbagi khongpham lagle college asina puba thangba ngamloidaba budget kaya thajilaktuna oja sing amadi principal da puba ngamloidaba polum ama pibada natana college asigi mingcha thianaba thabak thoram kaya torakpa haibasi condemn tawi makhadana asiguma demand sing asi amuk hanna torakpa tarabadi college asigi oja sing amadi principal yauna resign tawnaba sem saba loire haina Maharashtra Buddha Chandra College Teachers Association ki principal Dr. K.H. Robena phongdokre. Wafama sing asi MB College Imphal IQAC room da pangthokiba pawgi mifam amada MB College Teachers Association ki principal Dr. T.H. Robena phongdokibani mahangna makhata na hai ngarang Manipur da phongba pawte kharda college asigi student union singna college asigi oiba saukat thorang sing tawbada college asigi oja yauna principal na thingle haidiba wafam adu yumpham yaudaba wafamni college asigi oiba saukat thorang gi thabak tawbada karigumba athingba amata piba leite. Maruina saukat thoranggi thabak tawbagi mingda college asina piba ngamloidaba senfam piyu hairakpa tarabadi maduda college asigi oja sing amadi principal na piba ngamloi kudam oina haudi college asida student union gi thopuriba lusingba mahiroi sing ayamba 6 semester loiraba mahiroi ngaktani loinana college asigi oina union allocated budget ase lupa lakh ahum lising kunthra nipan ga chamani masigi manungda union asina external study tour chanaba lupa lakh ani lising humpugi budget thajilaki masida natana internal study tour gi amuk lupa lakh ama lising maudra gi budget thajilakpa amadi college asigi toilet repairing tawge haiduna lupa lakh ahungi budget amasu thajilaki haina phongdoki. Speaker Saityabrata na Manipur Legislative Assembly da Health and Finance Center amangasi hangdokre.
Hakchang Fana Tinjang Kaijang Dana Lainabagi Pandamda, Manipur Legislative Assembly da Health and Fitness Center Ama, Speaker T.H. Chathakhre Hangdokre, Ngasi Manipur Legislative Assembly, Complex Manungda Health and Fitness Center Hangdokpagi Tauram Aduga Mari Lainana, Speaker T.H. Chathakhre Phongdokkibada, Assembly gi Sillaba Thabak Mayam Loiraba Matungda, Ngahyak Pothaba, Mathautai, Masigidama Ngasi Hangdokliba Health and Fitness Center Asida, Hakchang Sajel Taubaga Loinana, Ngahyak Pothanabagi Damang Hangdokpani Haiki. Mahangna makata na hai haudi phawba gi oina badminton amadi table tennis sanabagi khudong chaba leire makata na gym amasung hapna bakhanari maruina assembly secretary amadi additional secretary na health and fitness center asi hangna ba hona bada achoba thodang lauki matung dasu asigumba afaba khongtang kaya paikhatuna tinjang kaidang dana leiba masamau phaba manipur khunai ama ohelasi haiki Nungsi jana na laiminari ba phurup sing thugaina ba kanagumba amata na sinba yaroi haina Joy Chandra na phongdokkre Lamdam sida ningsing ba thokraba matamdagi nungsi jana na laiminare kiba phurup khudingmak kanagumba phurup amatana thugaina ba sinba yaroi aikhoi masal community singi marakta hanthaba milyeng yengba yaroi nungsi jana na laimina kadabani haina agriculture department amasung com union na punan sinduna Imphal district ki thayong na pangthukiba farmers training cum seed distribution program da chief guest oikiba justice committee on Anglo-Manipuri war 1891 and freedom fighter of Kangleipak Chairman Joy Chandra Konthodam na phongdokkre mahangna makada na haikibada Kangleipak Manipur da major community mitai leiringai da kanagumba apikpa community amatabu asauba community na yoshinba yaroi Karigumba yosinaba honarabadi madubu para tambinaba semsaduna leiri Kangleipak Manipur asi phuruk kayana khundaba lamdamni phuruk khudimak amana amabu ikai khumnaduna magi nat ki thabak thoramsing maning tamna pangthokpa ngamba khunai ama oina leirakpam lamdamni maramaduna fajaba leikol amaga pangkhak oi haina longnaribani laichansuna satpa leikol amani haibada haimanba thokloi ima leibak asi aikhoi gi ipai puna yamna wana sengkiba leibakni leibak asi bunga senba haibasi masa masu oiba aikhoi gi thokdangni haiki Center Lengangna tha taruk PR extend tawkibasti democracy gi value amasung wahanthok lehandabani haina Megal Chandra na phongdokkre lamdamasi gi miyamna popular government ama semnaba akanba dabi tawringai cherak asida central government na atoba tha taruk amaga PR extend tawnaba warep laukibasti democracy gi wahanthok amasung masigi value lehandabagi thawong amani Haiba thawong asi akan mamongda kanem tawi haina MLA Megal Chandra na phongdokkre mahangna makhata na haikibada center lengangna chathariba thawong asi isam chamba procedural process tamanate democracy ki principle bu hakthengna na khunggoina bani thawong asi constitution na piriba spirit of federalism adugi wahanthok lehendabani praja miyam gi apamba adu kari amata khangsina dabani BJP gi matik chaba leader leitaba double angel fail oibadagi punamak sing asi thorak libani Indian constitution gi article 356 ki makhada state asida PR thamba haibasti temporary measure ama oina paikhatpa oirabasu state asida makhata na PR maso sangdoktuna leiba haibasti yamna chumdaba khongthangni haina phongdoki Miyam gi apamba kari amata tasinadana masibu overrule tawraga PR makhata na sangdorakpa haibasi amuba kalina iduna leihauragani BJP masagi oiba akanba leader leitraga amasung mismanagement tawduna leibak ngakpa haitraga PR asi khulai ama oina sidinabasi yamna laibak thibani BJP lengangna sahi aniga tha ahum churaklaba irang asi santi oina warasan purangnaba Supreme Court gi justice mayam Manipur da laktuna yengchilambata natana tongan political party singna suggestion kaya pirabasu BJP lengang asina amata lawde thokliba irang asigi waroisan ama purangnaba BJP ge central leaders sing amasung state leaders sing gi maikedagi daita laina thabak amata tawde concrete oiba khongthang amata paikhatpa tawde leiriba wathok asi Santi oina loisinaba BJP ge lusingba singna concrete road map ama puthokadabani haina phongdoki Pensioners singna hunger strike ki khongjang chanchinkre tongan ba bank singda thabak toramba thabak tagi potharaba bank pensioners singna demand kaya taladuna India puma gi oina ngasi chathari ba hunger strike ki manungchana ngasi Manipur gi pensioners singna thangmaiban maisnam lekai da leiba ima panthoibi sanglen kam community hall da hunger strike ki khongjang chanchinkre khongjang adu da bank pensioner kaya na charugya ki ba loinana tongan ba demand sing thaba placard kaya chajina ki Khongjang adu da saruk yakiba coordination of bank pensioner and retire organization gi convener Jerome Babul Singh hana demand sing asi sarkar na atuba da pithokadabani haiki Manipur yauna yumthangnaba state singnagi ain kaina Mizoram da mitop changchilakpa thingnaba ahenba thorang sing lokhatkre
Assam government state aduda eviction drive chathariba asina maram oiraga yumthangnariba Assam yauna Tripura amasung Manipurdagi ain kaina Mizoram da mitop jangchilakpa thingnaba testing atigi border da Mizoram government ki maikedagi security ki section tharang hena kankakhre haina Mizoram gi home minister K Sabdangna phongdokre Mahangna makhadana haikibada Assam government ki maikedagi state aduda lairiba illegal immigrants sing masak khangdoktuna deport tawbagi thabak chatharibasi yenglaga Mizoram da high alert laukthokduna Assam Tripura amasung Manipur ga lonaba border gi area sing yauna maruiba lambi singda police station amasung outpost sing hangdokre border entry point singda ahenba police personnel sing deploy tawkre yumthangnariba lebak singdagi tanthuraklaba miyoi sing Mizoram da sanglakpa thingnaba ahenba section tharang kaya amasu laukale Government ki maikedagi railway station yauna maruiba mafam kaya da ahenba officer sing deploy tawnaba tharang tawri Mizoram da mitop sing changlakpa thingnaba state government ki maikedagi ILP regime asi hena akanba machung effective oiba mawongda enforce tawnaba honari haiki Young Mizo Association ki maikedagi su state aduda mitop sing changlakpa thingnaba ahenba tharang sing lokhanaba Mizoram government na akanba pressure tawkre Mizoram government ki maikedagi ILP issue tawbada hena section na pangthoknaba khangankre organization asigi branch sing amasung subhead squatter singda mitop jangchilakpa thingnaba mikup na hom singna lainaba su khangankre hairi